मरुओइबा पाउ पिजरी। Citizenship Amendment Bill यानिंगदबा फोंदोक्तुना सकनाइरबा लमदमस्तिगी फिल्म मेकर अरिबम श्याम शर्मा महाकी पद्मश्री अवार्ड हंदोक्लगनी हाइरी। CAB गी मायोक्ता नेशो नंगसिदगी दिल्लीदा अकनबा कैंपेन होख्रे। अमदी Ministry of External Affairs na Imphal dagi Mandalay fawbagi manung da thong humpu mapan sanabagi contract wak kakkibada Myanmar government waraure hairi. Khurumzari mideng tabiriba singbu taram loksari paw sandok na pizari. Citizenship Amendment Bill yaning da bafungdoktuna lamdamastigi saknairaba filmmaker Aribam Shyam Sharma na mahaki India gi president piba Padmashri award handoklagani hairi. Thamoi Lorung Purel Lekai the Labour Mahaki Yum the Pangtok Papaugi Mipam Amada Firep Asil Lautokibani, Mahana Makatana, Lok Sabada Bill Asi passed Tokraba Matung Raja Sabada passed the Waging Iduna Lire, Manipur Miam the Kongjang Kayamarum Junction Labasu Bill Asisoid and a past Tawani Habagi Warol, Parliament ki Apun Bamipam the President of Fongdokiba Lire, Lamda Masigi Mio Ama Oina Amadi, Ahal Ama Oibagi, Protest Tobo Oina Award Asi Handokna Bawarep Lobani Haiki. Masi ako'y mayam na panayam na Manipur gi North ki mayam na law mayam na masi kanabiyo hai basi kanagadaba mandre aduna aina personally aina kanjabadadi masi protest over protest kam nung tawni is a mark of protest masi gi Padmasri haba honor ingono tawasi masi hanjaba ahal na moina aina ngambaybu in fighting masi gi opposition to batardi masi gi honors ay handok jare han obenina temang amdra sumaju handuk jare hai besini be main ngandu ibs CAB ge House Sathari Raja Sabha mi from the past tawhandana ba North East Students Organization Nesho gi mihut kangbu amana ngasidagi Delhi da tongan ba political party gi luchingba sing unaduna akanba campaign hokre Nesho ge advisor Samujal Bhattacharya na luchingba team asida MSU gi president Manjit Sarangthem Nesho gi advisor Sinam Prakash Saruk Yari organization asina ngasi tongan ba ruling amadi opposition gi Rajya Sabha amasung Lok Sabha gi luchingba sing unakhi JDU ki Vice President Prasant Kishore, Meghalaya ki Chief Minister K. Shangma, Awang Nongpo ki political leaders Singh, BJP ki Lok Sabha leader Mehta Unaduna, Bill Lasti withdraw Taunana ba Parliamenta Pukhatpi na bataksin ki Makhatana Hayeng Congress President Rahul Gandhi Unana ba Thorang Tauri Hairi. Imphal Mandalay gi manung da leiba thong humpu mapan Indiana sagani haina thorang tawrambadagi Ministry of External Affairs na kakkibada Myanmar gi Saigang Division gi makok thongbo official sing chang na waraure Imphal Mandalay bus service mami samle haina Manipur gi speaker na luchingba official sing da phongdorakre wafam asi Act East Policy Committee Manipur gi makhada English singa ni tara taret tagi hauna Connecting Through Sports haiba thimda Myanmar gi Mandalay region amadi Saigang gi team singa chahi khuding gi football match pangthokpagi saruk ama oina ngarang numidang Saigang da Chief Minister Dr. Min Naing yauna pangthokpa chaklen amada phongdorakhibani Manipur gi maikai dagi Act East Policy Committee Manipur gi convener RK Sivachandra Speaker Y Khemsan amadi atai official kya su saruk yakhi Saigang gi Chief Minister Min Naing na Lusing Kibat Tim Maduda Makhoigi PWD Minister Yauna Minister Tararom Susaruk Yaki Makhoigi Maikai Dagi Act East Policy na Thabak Oina Onthorakpa Matamda Saigang Division amadi Manipur da Chawna Kanaba Pigani Leibak Animak Chawkhat Minasi Haiba Khongchat Asi Tapthabada Nungnang Bapoi India gi ayaba matung ina thong humpu mapan sanaba gi damak India gi contractor sing na thabak paikhatlamba du mawng sara thabak sudaba amadi thabak hauba ngamdaba contractor kaya yaubadagi report pinaraba matungda India gi Ministry of External Affairs na contract work sing adu kakhibani Manipur dagi lagliba delegation team asina hiramasi gi matang da kari thodang lobigani amadi thabak oina pangthokna ba hotnaba da kadai phawba taksin bigani haibagi wafam phawba phongdorakhi hairi Manipur gi speaker gi maikai digi wafam asi Manipur government na su yamna hakchin na lawba wafam ni leibak animak chawkhat minabada Manipur na thodang lawduna lakpani hauzik oirakli ba phiba masi gi matangda Manipur gi chief minister ka tanaraga center gi mari leinaba sing da takshin ba hotnagani Imphal Mandalay bus service hauhanna ba angam ba thakta hotnagani haibagi thajaba piramkhi hairi
Mahairoi amadi oja singna thamoi sengba amadi thaksi khaksi khangna thabak tawrabadi tungi yumbirel oigadaba afaba mahairoi puthokpa ngamgani haina Health and Family Welfare Minister Elzenta Kumar ngasi konthau laiba Free Progress Academy gi nauna saba building sangabagi thoramda phongdokre thoram aduda konthau kendra gi MLA su oiriba Manipur State Tourism Corporation gi Chairman Dr. S. Ranjan, Tourism Director W. Ibohal amadi school asigi Principal I. Indra Kumarna Mathang Sitna Chief Guest President amadi Guest of Honor oiki thorom aduga mari leinana school gi mahiroi singna tongan ba cultural program singsu pangthokhi Dr. S. Ranjan na hauziki matam asi yamna saukhalakpagi matung inna yamna competitive oiba matamni mahiroi singna mahi masing tambada pungning sangduna afaba khunai ama semna bohonasi haiki Elzenta Kumarna government ki school singi oja sing asi yamna qualified oibo oja ngaktani private school gi oja singni henba nate maramaduna oja singna thamoi Sengna mahi tambirabadi afaba mahiroi puthokpa ngamgani mamangaida oza amadi mahiroi singa lainaramba mari da saukhalakpagi matung ina ahongba kaya hauziki matamda lakpa ure masi semdoktuna mahiroi singna thaksi khasi naina mahi tamlabadi afaba khunai ama semba ngamgani phongdokhi Dimana lai tak saya minta agak mi biti mana dia lain buang ang mi biti mana itu high ni just angang sing say they are the backbone of the society samaj ki backbone ni high ni tu ai na hangi ni ko the big question is society ki backbone ni na katang khangi bu angang ni mandang na angang sing ji ni high ni nang lai kai ni tawur ke dang diam ko kanam taw ti ai na taw ri bai bu ai cha na da issue do mapina na shaki ba lai ni ba tuition da ho jama thi ba madu ki chen ba le angang do bhan la ko lai adu ka ta du ta angang ki ne ha bi kari kya ro lo ri Haukiba nongmanini asida Manipur People Against CAB Manpack ka mari leinadaba lup kharana media da mayek sengda wafam khara fongjin kibana maram oiraga ban general strike na singba asima phamarang khangtana sarang na ba samam na ba kaya miyam da pokhalle haina Manpack ki convener Yumnamcha Dilip Kumar gi cherol amana phongdokli masina Manpack na sangsin gani haina lauthokiba khongjang singi saruk oiraboi ningduna miyam na Manpack ta ban leibra haina hangnarakpana chingba yauriba si Manipur miyam da sengdokli madudi Manpack na ban natraga total shutdown na chingba karigumba ban general strike na singba khongjang lauthokiba leite miyam na chamam na ba si leibida na ba media gi thongda sengdokli CAB gi mayokta leiba kanna bani haiduna thawai yauna songthorakli ba lanai lup sing adu yaragadi apun ba leiba ki lan asida machoi taduna tawning ba pangtaw da tawbagi matam natre maram asina Manpack ki apun ba warep ta yauksin biduna khongjang asida oina saruk yabiu amadi Manipur miyam na su Manpack na taba atopa lup kharana Haidok laga khongjang hekta sangsilakpa yaurabadi madu miyamna pautak pibiduna Manpack ta pusin birak na ba honabiu hauze aikhoi leba ki aroi balan pham thengna na ba sarakli ba matamne masida maphaida haidoktuna miyam da samam na ba pokhalli ba khongthang asi miyam hopna thinghaudrabadi aikhoi lama khangda yekna bana soidana khudong saba lokhigadra haibagi akiba lei yekna bana thakpa langda thukhiduna leibak ningba saba Reactionary CSO Singh miyam na sairak piduna laibak kanana buhona minasi hairi Citizenship Amendment Bill Anti-People Anti-Constitution oiba Draconian Bill ni fatta haudi langthokphamda langthokhigadabani haina CPI gi Lok Sabha gi MP Binoy Bishwamna phongdokre wafamasi Irabot Babon da leiba CPI gi office ta pangthokpa paugi mifam amada mahangna phongdokhibani mahangna makha tana ngasi Bihar da train accident thoktuna mioi taruk sikhiba amadi kaya ama asok apan nangkhiba adu thamoi sokna nuaitaba phawi masigi daita Narendra Modi na lawgadabani BJP na government paibadi hanjin train accident thokpa amadi mamal yamlaba mioi kya gi punsi manghan khiba asi government asi asoibadagi thokpani haibaga loinana mahangna Manipur da lakhiba khongsada se Citizenship Amendment Bill gi mayokta Manipur gi miyam na sangsiliba khongjang singi ihul mamut tana khangnabagi damaktani bill asi awang nongpokki miyam na pamde haiba CPI na khangi awang nongpokki miyam gi apambada CPI na lepli masigi damak parliament ta lawpham thokpak thodang lowani haiki The Communist Party, along with all other like-minded parties, and along with the people of Manipur, along with the people of the whole Northeast, would like to call that bill a draconian bill, which is anti-constitutional, which is in the right sense anti-national, anti-people, which is only serving the narrow political ends of the BJP, the ruling party. We know how it happens.
BJP is a party which rules many states in the northeast now. Citizenship Amendment Bill lising ani tara taruk pu yaning da bafungdok po oina United Club Development Association pasoi AC na sinduna tera yengkhom lerak mapada Imphal Ziri lambi tangkhai thingduna wakan mifam sathakre wakan mifam aduga mari leinana United Club Development Association ki President Hizam Ibos tauna fungdorak pada haukiba January ki tang nipan da pass taukiba bill asli lamdam asli yelhomi phurup singbu muthat na ba hotna ba thawngni bill asli mayok ta sangsilak pa khongjang khudingmakta United Club Development Association na mapung fana saruk yagani bill asli ki matang da political parties singna rajniti ki khudong saba lawna ba hotna bagi mahutta miyam gi aningba apamba sing khangna thabak tawbiu haiki Nagaland, Mizoram, Innerland Permit System, Loina Living at any. Adu, Manipur, Masilay Tavanina, upon no Sakti Sagat Paduda, United Club Manipuna, Matin Bagani, Aduga, Ranti, Henapatamba, Amamata, Mayan City, Tadunarasi. Citizenship Amendment Bill gi mayokta Lukram Leirak ki Ima Yaifa Sanglen Community Hall da Lukram Leirak Youth Club amadi laikai adu da laiba apun mamara paibi na sinduna wakan mifam sathakre Thau Thanil amasung TUC na thangoi banda wakan mifam sathaki Purai Romba laikai konung mamang na susekon Brighter School manakta sathaki Singjamai Wang Makongba Rota su wakan mifam sathaki Wangkai Angom Laikai, Soibam Laikai, Wangkai Kunau Dasu Citizens Club na sinduna wakan mifam sathaki. Khongjang aduda Manpack ki convener Yumnamcha Dilip Kumar na lamdam asida leiriba national, regional amadi local political parties singna CAB gi matang da paikhat liba khongthang sing adugi mathakta pukchel sengna miyam gi ihul khangna thabak tawbiu haiki. Magi political mileage long na wakal thado kanda central government da akan basapu piraga hairiba chibi pekau system se withdraw to the chunai yaro akui achet ba dimane All Manipur Interstate Bus and Allied Transport Association Subil asi yaning da bafungdok tuna North AOC da wakan mifam sathaki Faidinga Bazar da su Loitang Khulen Loitang Kaitin Lekin Thabi Loitang Maning Lekai da su wakan mifam sathaki Tendong Yang amadi Maharabi Lamkhai da su Lekai Mera Paibi singna wakan mifam sathaki Kwa Kaitel Akham Lekai Mera Paibi apun balup nasu Akham Lekai da wakan mifam sathaki Manipur gi lu pumphudra ni thoi na sangsilakpa khongjang khudingmakta Mera Paibi apun balup na saruk yagani hairi Kakching Block Congress Committee nasu bill asige mayokta miyam gi oiba wakan mifam ama Kakching Bazar da famki Block Congress Committee gi Secretary Jugeshwar na bill asina choba saifu ama awang nungpokta lakadaba maramna khudaktagi handokpiu haiki Citizenship Amendment Bill 2016 asi passed over yaroi madu Kakching Block Congress Committee na yaning de na maram waraga chauba keno maipok lapok tholakani haiba wakhalonda asigolomba dharna citizen in importance asi koi pangthok chabani Manipuri Youth Front Association Silchar Assam na su CAB yaning da bafungdok tuna Silchar da motorcycle rally ama satkre khongsa du Silchar gi Bawalzur National Highway point tagi hauduna Modhura Khul fawba chatki khongchada du da Assam Kos Rasbongsi Students Union amadi Nikhil Bishnupriya Manipuri Students Union na susaruk yakhi Association ki President Seram Herazit na bill asigi mayokta miyam na sabsana lepkani haiki Go back refugee go if by chance the बीजेपी गवर्नमेंट यदि बिल जो पास हो जाए तब हम लोग बाध्य होगा अस्त्र हाथ में लेकर इंडिया गवर्नमेंट के अगेंस्ट में युद्ध करना खुंद्राक पमयाई लेकाई द सिटीजनशिप अमेंडमेंट बिल की मायोक्ता खुंद्राक पमयाई लेकाई साउखत नुपी लुप नसिंदुना वाकत मिफम सथखरे CAB gi mayokta People's Alliance Manipur gi liching makha da Progressive Maitai Pangal Society Zuribam na ngasi numidang Zuribam gi dibong karong dagi hauraga singdong lekai phawba maira gi khungsat satkhe Anal Naga Baptist Church na chahicha masurak pagi thoram pangthokre mikhal haibasi corruption gi haurak phamni haina PHED Minister L Dikhona phungtokre Chandel District ki Modi Village ki Living Hope Theological College ground da
पांथोखिबा सेंटिनरी थौरम अदुदा मिनिस्टर लेटपाउ हाउकिप अमेरिका अमदी कोरिया दगी लाकपा चर्च मिशनरी कया सरुक याखी मिनिस्टर लेटपाउ ना लिविंग होप थियोलॉजिकल कॉलेज की कंपाउंड अनिशु माइकुम हांगदोखी मिनिस्टर एल दिखोना मखाताना मिखल हाइबसी करप्शन की हौरकफमनी हाइब याई मिखल द सेल यामना चंगबना लुचिंगबसिंगना मियामगी थबक पाइखतपद खुदोंग सादब कया मायोकना हली चर्चना लेबाक मियामगी याइफननबा खोंगथांग कया मरम पाइखतली करप्शन हाइबसी चर्चना ख्वाइदगी यादब थवोंगनी हौजिकी नहा कयाना चर्च की अपामगी मायोकता थबक कया पांगथोकली मसि तौहैदब थवोंगनी चर्चना मिपुंग खुदिमकपु अफब लंबीदा पुरकनब होनबदा चावरब थौदांग लौरी महांगना मखा ताना डिस्ट्रिक्ट असिदा सेमगा सागलिब वाटर सप्लाई स्कीम अथुब मतमदा संगारानी हाइखी in the state starts from the election, during the election time. So the church came to know that and came forward to preach that there should be free and fair election. Our churches under MBC, including my Mao Baptist Church Association, praise so much and they have really participated. Water Resources Minister Letpau Haukipna Chandel District asi matam amada law and order khwaidagi phattaba district singi manung chalami aina yadaba singi tungna phamsu oirami madu haujikti madugi mami tadre haiba yai Chandel dagi palel taba lambi ase semga sagatna honabada athingba pibiganu Nurse staff quarter yauna atopa development gi program paikhalakpada miyam na mateng pangbiu district asigi manung hanjin ba mafam singi lambi thong fagatna na ba PMGSY scheme gi makhada semga sagatna ba khonari housing for all scheme gi makhada yum sanana ba paisa de lakthokraga yum sada ba yawri ba si tawbiganu district asigi upai lejadra ba hingbigi lanphamda kham thengna waraba miyoi singda mahaki Lanai senpham dagi makhoi gi yum amamam sanana ba thorang lokhatle amadi makhoi gi macha masu singsu mahai masing tambada mateng pangani ngasi hangdokli ba ground system ka sagatpada mateng oinana ba Khelo India scheme gi makhada lupa lakh tara gi program hap lagani haikhi PMAY ki scheme housing scheme for poor peoples direct benefit transfer hek tawba kanda moi gi account da hek changba kanda ATM da chinga yum sada bi da paisa loi thokkhare haibu please kitang chumna tawsi praja MLA sing khak ta taina gano sigi habit sigi place praja sing da ekoknol na mayamda haijage amada di kitang scheme sing si praja na chumna tang tawbiyo Shri Harinath Sankirtan Academy na Sangit Natak Academy New Delhi gi senthang makhada statharakhiba tha amagi traditional choir workshop cum production Kalhal Saisak ngasi Kaisamthong Irom Pukri Mapal Community Hall loisinkhre Thoromodu the Art and Culture Minister L Jayanta Kumar Manipur State Kala Academy gi Secretary L Kishore Zit Pal gi Director N Tiken Susaruk Yaki Minister Jayanta Kumar na Lairoi Kraba Oza Singh na thambiram bachatna kanglon Sahek Saida asi aiba oina thamduna tungda lakadaba mirol gi damak thamhoba tangai fade haiki Sigi Nat Sangitan se UNESCO ki intangible art form amani hadana recognition to we hai je mase nungai basu ya nungai ta basu ya asi akai wakan khandam to ubagam da lai di khangban hai be je mase cheksil hawta di mut khidor amani cheksil hawta di uroi do amani adan mase akai na khoi sana isado wahang ba ham je pai mase ohan gi sira na tu ulagum sira is on si han ha je ko putalai on gum si ha be su ko putalai Manipur ki amne rich sugumba koi culture si mahan ba base mase koi mamang de leram ba alam ching da koi na chokpa pa langkin ba cham man adin da koi kan no na ba ka lerin khale Jenims ki oza nurse amadi atai committee na hayeng dagi thabak lepkani lepagi khongjang changsinna ba thorang toriba asi handoktrabadi tungda thorakadaba aphaphata Khongjang Sogatpa Singh Logadabani Haina Ipsagi President Joy Chandra Konthozam na Phungdokre Kasampata Lebalup Asig Office the Pangthokpa Paugi Miphamama the Mahang Makhatana Doctor Nurse Amadi Ata Staff Singi Pangpham Thokpa Lengang na Pi Dabagi Thawong di Ipsana Yaning de Adubu Pipham Thokpa Pi de Haiduna Thabak Lepagi Khongjang Sangsin Badi Yaning de Thabak Lepagi Khongjang Nataba Atopa Pambai Ama Sizinarakpada Ipsana Susogatkani Anaba Singi Laisang Oriba Layang Sang Thong Lonba Khongjang Khudimak Tawida Naba Ipsana Hana Degi Haizaduna Lakpani Haiki Agitation to view Madu any type of agitation Haibadi Tabak Lepigi Khongjang Nataba Makal Matin Khongjang Mayama Saksalaga Doctor Singna nursing the palm but Dimaldo Pangana Hona Biova I could Matin Pangjageva Nurski Doctor Gi Ethics Naktana Tabak Tauragadi Madu Miamna Madu Yabungam Loy Haiba Wakaluna do Tamzage
Lenga ke school chokhat hangani hairabasu lisingani ga tara taretagi ngasi phawa oza amata laktaba school yaure lenga ke school chokhat hangani haiduna chief minister yauna education minister amadi lenga pada yauriba kayana tatana phongdok pagaloina na thabak kaya paikhat labasu sugunu kendra ge manung sanba khongyam chingya da leiba upper primary school asi english singani ga tara taretagi ngasi phawa oza amata laktre hairi school asi gi infrastructure suwa awat pana pik thale class 1 dagi 5 fawba legada school asi gi classroom sing masing suna leitabana ka ama khakta da pe punna desk amadi bench mari manga khakta leiri mahairoi singna lenga ki school asida mahai tamning labasu lenga ki mari leinaba singna yengsindabadagi lairaba imung kaya gi mahairoi singde laik tamba phangdaba yaure school adugi hanagi school management committee gi secretary oiramba ningombam khambana school adugi awat pa oza sing mari leinaba singda thabiraknaba kayara khanna haija khrabasu ngasi fawba thabak amata paikhalaktri haina pendaba phongdorakli private school da thari ba ngang je tuition fee uninga latadana andagi admission fee ninga latadana iba mayam je ji awaba thakla yuji adu ba khoi upper primary jina phadana ojan sarkar ning bidana oja thabi ko tamda ekhoi gi oiba khongi oiba ekhoi gi graduate jing ju andagi chhatra gi ju kitang ekhoi gi saphagat la hai pose khanjaraga ngasi sarkar gi magai da khoi thamjani je school gi oja ji athu matam thabi kana ekhoi school je ran tona ba hon bi ha se ai thamjani lamdam adugi mahairoi gi mama amana phongdorakpada lenga ke school singda angang sing lemna lairik tamhangani amadi school uniform pigani haina luchingba singna laurabasu khongyam chingya da leiba upper primary school asigidi oza amata english singani ga tara tare tagi lairak3 thong asi lengak leitabaga sab manare haina pendaba phongdorakli aduna angang jingje tacheng harabada ngamdaba angang de hijik laik tamdaba school thadaba angang leiba koi kham hajik jik lairi bani school tamba phujadaba private school gi fee dong maktra bani na koi haji angang phanam lai di bani ba adu yong angam bakhra na ngangbra ju ang manga tarai wani angam madudi hida lairi sing ja pulap wamin na re kaim kana dre khodi gomel ma lairi habege khudong cha ba khodi phangdra bum ne ba aduna mase mari leina ba singna athuba matamda school je ran ta honbiu Mission for Integrated Development Horticulture gi makhada Manipur da yongsak amadi dragon fruit thaba yahannaba India government ta haijanaba Mizoram gi Aizol club ta pangthopa North State singi mifam na yanakre Sikkim yauna awang nongpok lamdam gi mari leinaba officer yankhai rom na saruk yakiba thoram maduda Manipur gi oina Mission for Integrated Development Horticulture gi project director N Premanandana lusingki Indian Society of Seed Technology ICAR Research Complex for Northeast Hill Region amadi Central Agricultural University na puna sinduna numit humni sathagadaba strengthening of seed system in the northeastern and unreached regions problems prospects and policies haiba hiramda national seminar ama RIMS ki Jubilee Hall da ngasidagi haukhre India gi tongan tongan institute kayadagi lakpa akhang ahei kyana saruk yaki seminar se hojiki matam da tangai fadana pangthoktaba yadraba ama oirakpadagi pangthokpani haina ICAR gi principal scientist Dr. I Mega Sandrana phongdorakli Emerging challenges in IFAM's Journey for Justice haibasida nongmagi oiba miyanggi mifam ama ngasi lamyan basanglen na pangthokre ngasi gi thoram maduda Manipur Human Rights Commission gi acting chairman Khaidem Mani All India Lawyers Union Manipur unit ki President Puyam Tomsa IFAM gi President Renu Takhelambam na singbana athoi mithunglen sing oina saruk yaki Renu Takhelambam na Manipur da thokiba fact encounter ga mari leinana Case lising mga chonga kunmapan asi haukiba chahi lising ani ga tara taruk ki July da Supreme Court ki directive ki matung ina CBI da sinaduna investigation sathaba haurakibani masigi manung da case ni funi thoi haukiba sahi gi December kuncha mathoi fawu gi manung da loishinna Supreme Court na directive pirakkhrabasu case ni pan khak charge se thagat pa amade case manga na trial chathaduna lairi trial haurakpada maru oina victim singi maikai digi witness pi na bohona ba amade thodok aduda senare myoy singda harassment pi na chingba kya tauri trial asida senare ba police officer singi mathakta case pandragadi achumba purakpada ngamloidaba leibana government su ifam da changsili ba khongjangda mapung phana mateng pangbiu fact encounter sing da hatkiba singi achumba well puthokna bohona bada lamdam asida leiriba CSO sing amadi miyam na mateng pangbiu haiki
कोई ट्रायल जी चेनरी पुलिस ऑफिसर सिंह मथक केस पानरगदी अखोई ट्रायल से अखोई मपुंग फाना माई पाक जस्टिस पुरपसे अखोई ngam मरमना मसी अखोई कोर्टना थौसादबा अदुबा मणिपुर गवर्नमेंट की साइड तगिसु अखोई तौरिबा संसलेब खोंजंग सिदैसिदा खितंग मपुंग फाना अखोई पांगसन बिरक्तबसिगी अखोई नुंगाइतबुदो अखोई फोंदोकजरी खोइजुमान वाटर सप्लाई की ट्रीटमेंट प्लान की मफमदा ओइनाम केंद्र के एमएलए सु ओइरिबा मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधा किशोर ने यंगसिनख्रे फॉरेन फंडिंग अमा ओइरिबा एक्सटर्नल एडेड प्रोग्राम की मखादा मल्टी विलेज वाटर सप्लाई पाइखतनबगीदमक यंगसिनखिबा खोंगसत अदुदा बिष्णुपुर की पीएसईडी की एजुकेटिव इंजीनियर एल गोकुल चंद्र यावना अतै ऑफिशियल सिंसु सरुक याखी चेयरमैन एल राधा किशोरना सही चुपा मियाम द थकनबा अफब इस्तिंग फंगहनबगी पांदमदा पाइखतकदौरिबा थबगसदा मियाम मतेंग पांगबियु हाइखी मैंने पाइखलीबसिंग असे मसिदा प्रजासिंग अंगंब मतेंग पांगबीदना करीनो प्रजा की साइट की वॉलंटरीली थोपीरक्तना अखोई अथुबदा कोई विदिन 6 months अखोई मसिगी स्कीम से होंगनब तैयारी तौरे अदना प्रजासिंगना मसिदा अचोक सहयोग पीबी लोकसभा मिखल की मांगोइना लमसांग ब्लॉक कांग्रेस कमिटीना जनसंपर्क अभियान डोर टू डोर कैंपेन लमदेंग मयाई लेकाइदा हौदोखरे हौदोपगी थोरमदुदा केंद्र की हानगी एमएलए डब्ल्यू ब्रजबिदु लमसांग ब्लॉक कांग्रेस कमिटी की प्रेसिडेंट युमखाइबम कुमार जित यावना कांग्रेस की थौपुबी अमदी लमसांग नगर पंचायत की काउंसिलर खरसु सरुक याखी आईएमसी वार्ड नंबर 29 की कॉर्पोरेटर हेरोजित ngangombा अमसुंग लमसांग नगर पंचायत की वार्ड नंबर 2 की काउंसिलर थादोई लैमना बीजेपी थादुक्तुना कांग्रेस ता चंगलकपबु तरामना ओखी बूथ लेवल एजेंट खनबगा लोइनना पोलिंग सिंह की कमिटी सेमख्रे मिफम अदुना सिटीजनशिप अमेंडमेंट बिल यानिंगदब फोंदोकपगा लोइनना बिल की मायोक्ता लैनबगी वारेप लौखी हानगी एमएलए डब्ल्यू ब्रजबिदुना लमसांग केंद्रदा बीजेपी की एमएलए दा थमलुबा थाजबा सिंह मांखिदुना कांग्रेस की मपांगल कंखलकले हाइखी क्वाकैथेल लमदोंग लेकाइदा सलाई होल्डिंग्स प्राइवेट लिमिटेड की स्मार्ट सोसाइटी न सिंधुना नारिया पखंगलाप केंद्रदगी खंगलब फिसाबी सिंह दा लंग यंथोखरे एनईआईटीपी की वाइस प्रेसिडेंट ओइना मालेस स्मार्ट सोसाइटी के सेक्रेटरी एन धनपतिना फिसाबी कुंठा रोम दा लंग यंथोकपगी थौरम अदुदा ओइना मालेसना आइखोई पुन हिंगमिनसे हाइबा वाखलोन थबस पाइखतपनि हाइखी पीपल्स अलायंस मणिपुर सिटीजनशिप अमेंडमेंट बिल की मायोक्तंगसी तांग अहुम की नुमिदांग पुंग तरुक्तगी हयेंग तांग मरी की नुमिदांग पुंग तरुक फावबा मास प्रोटेस्ट की खोंजंग चंगसिनब सेम साखरे राज्यसभा की हाउस द बिल असि पुथोकप नुमिता मणिपुर पुंबदा टोटल शटडाउन की खोंजंग चंगसिनगनी हाइरी मखाताबा पाउ पिजद्रिंगाइदा अटेंड ब्रेक अमतंग लग्जरी with the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Metro. Just like Arjun, we love to let Vedika stay Vedika, Rian stay Rian, and Jia stay Jia. Because at Little Millennium, we make great efforts to preserve the uniqueness in every child so they can blossom just the way they are. And that is the first big step. मणिपुर की अहानबा 24/7 लमजिंगबा कैबना मियाम की सेवादा लेजरी मणिपुर की डिस्ट्रिक्ट सिंह अमदी मपाल लम सिंहदा चननबगी बुक तौबियु लुहोंबगी अखनबा डिस्काउंट सु पिजरी कांटेक्ट तौबिरउ 1800-102-7959 अमदी 8794613154 नॉर्थ ईस्ट अहानबा ओइना नेशनल हाउसिंग बैंक होली ओन बाय आरबीआई की लाइसेंस पंखरबा मिनिस्ट्री ऑफ फाइनेंस डिपार्टमेंट की फाइनेंशियल सर्विसेज गवर्नमेंट ऑफ इंडिया ना सरफासी एक्ट 2002 की मखादा फाइनेंशियल इंस्टीट्यूट अमोइना सकंग्रबा प्रधानमंत्री आवास योजना हाउसिंग फॉर ऑल मिशन की मखादा सब्सिडाइज लोन पीबदा मांगजल थारिबा पाथोबी हाउसिंग फाइनेंस कंपनी लिमिटेड अमदी मसिगी सब्सिडारी कंपनी सिंगे सिस्टर यावना पुन ब्रांच तरा हमदो हांगदुकजरे मियाम फाइनेंशियल फैसिलिटी सिंग लौबिना बनिंग सिंगजरे पाथोबी हाउसिंग फाइनेंस कंपनी लिमिटेड एंड इट्स सब्सिडारी ग्रुप ऑफ कंपनीज वाबीरगनु युमदा अनाबगी सेवा तौबिनबगीदमक वाबीरगनु मेडिलेन होम हेल्थ केयर सर्विस मणिपुरना अदोमगी मतेंग पांगजरी 24/7 नर्सिंग केयर एट होम मेडिकल ऑक्सीजन होम डिलीवरी मेडिकल इक्विपमेंट रेंटल सर्विस होम सैंपल कलेक्शन फिजियोथेरेपी होम विजिट अगुप मरुंगीदमक मेडिलेन होम हेल्थ केयर सर्विस मणिपुर नियर जेनिम्स हॉस्पिटल मेकिंग हेल्थ केयर एक्सेसिबल एंड अफोर्डेबल
W Square Bold Alcohol-Free Perfume, 445 rupees only. Now in 10 fragrant variants. W Square, why wait? Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seba pijari. Miyam service vertical sink asi khudong cha lobby ngasi lengchin biroksi Mobile Furniture Coapital near Fall Port. Amukana taramno tseri makataba pao. Mikhal mamangda BJP na government pairabadi Manipur gi yumthong khudingda thaknaba afaba ising phangangani haina Union HRD Minister Prakash Javadekar na miyamda thazaba pikhrabasu ngasi fawba border area gi khul kaya da thaknaba afaba ising phanganba ngamdri. Kamjong district ki Chatrik Khulen Manipur gi ising khwaidagi waba khul singda chalhauri mari leinaba singna mityeng sanglakpa khunja singna ngai hauri hiramastagi matangda report ama. Manipur ki chingi district singda chingi khul singda khwaidagi hena khudong chadaba ama common oina thengnaba haiba taragati water supply ki fibam sini thangnaba afawai singi fibam sini khul simakta dasu hari fibam do chap chana thengnai akhoi ki ising si yamna tangna lebine akhoi khunasi khun chawni na ising tangman bagi ngasi conference dasu Kun asida leiriba local gi missing sibu ekoi ising si laudana lok machada ising pu halaga chaduna leye aduna masisu ekoi yam darka boina government na mateng pi na bai basi haijaning bani ising sok pasisu yam wai ising di leiba lapadadi aduga dum kri haigira government gi help tauba leitabagi ko ising sok pasi yam wai launingai di mafam di leiba Lapadadi aduga dum pipeline kumba isi phajana leitabagi ising sokpada waba khulsidagi kilometer mari rom chatlaga leiba molkot tagi pipe tingaga mafam sitana ising puruknaba honaba duni khunjasingna thengnariba problem se adubo mari leinaba MLA da minister da natragana concern authority singda pipe pb naba aduga pipe pb mafam sida afaba ising phangnaba honabagi complaint do kyarak hana tawkhrabasu ngasi fawa tabidamna lapadagi lanai sing khaijanara paisa puthu aga polythene pipe leiraga mafam sida ising supply tawnabu honari adubu pipe sing do lirakpadagi kaibadagi akogi ningthi nungaina phangba ngamdabadagi lapkhraba kilometer amagi mathakta down da leiba adugumba lokchap sing amade stream sing dagi ising lauraga sijinai haiba pause khunja sing hojita yam mek sing na thambirakhibaduni Fibam sida Manipur ki laingakna mamangi general election mamangda Union HRD Minister Oriba Prakash Javadekar na yumthong khuding thangnaba phawai sing phangangani BJP laingak la aga na hai ki wafam do sahi ani pharaba phawda pura tayona na leiramba thengnaba se labak thiba wafam amani mari leinaba sina athu matamda thangnaba aphawai singi matangda mieng changbiraga khunja singa awaba ko anbado yam khorang na ngaina hoba wafam ama oihori ISTV News ki dama Chongthama boiga loina na paudam jariba Richard Ranjan Chatrik Khulen Kamjong district Ngarang ISTV na Imphal East ki Uyumpok mamang lekai dagi Sandham Amuthoi amadi mahaki manaw nupa ibomsagi report ama sandokraba matung ngasi maikai kya dagi mateng pangnakre Khurai Chingang bom lekai dagi RK Gobai Koba Mioi amana jinga bandal nipan jengbek ani thumbek ama achathau kilo tara amadi acha athak amadi kambal na chingba mateng pikhi PDCC gi advisor N Rajendrona kambal cheng amadi sel gi mateng pangki N Rajendrona
ngarang ISTV da report ama sandokibadagi khundrakpam केंद्रगी MLA ना मी थारक्तुना युम सारगनी हाइना थाजब पिरकले हाइना लेकाइगी म्योइसिंगना तंबदगी पाउ तारे MLA ना यामना थुना सिगुम्बा थोथरब सिंगी मतेंग पांगनब फिरेप लौरकपा अस्ति थागतनिंगाइनी अस्तिगुम्बा MLA गी थवोंग अस्तिना मियामना मिहुत अमल लेबगी चाउथोक्सब अदु सोइदना फंगलगनी अमुदोनगी मचानुपी इचन तोंबी मेंटली डिसेबल ओइबा मरमना चीफ मिनिस्टर की सोथरब सिंगी तेंगबांग अमदी हक्सेल गी तेंगबांग की खुदोंसाबा फंगहन्नबगी थौदांग PDCC ना लौरगनी हाइखी ngarang akhoi ICV report amada yum sigi film se yorpa aduga imung sigi film se akhoi hujil laksebani angamba jingabani pangka ka seng khraga amba pesa khra aduga phirong khraga ko puraga bu yam nungai badi akhoi local MLA na mi thabira ga yum se saba horni haidana tobira ma sim su yam nungai akhoi site ki ju madu marak tu da angamba kaino pangwa ya badum pangna bo hona jagani aduga media sing na akhoi da piriba wakal loksing aduga LS kungang sing da piriba ngasi mayam thola ka da mo ga wateng bang pangna ba yum chana mayam thola ga tobuse khangam da ba mayam media sing na khangan bise simang ne akhoi na pamjaba Sandham Amuthoigi imungda Singjomai Thangjam Bimol Thangjam Suranjoy Maibam Anuradha Amadi Ya School dagi Huidrom Renukana Lupa Lising Taramari Chama Kambal Amadi Achathak Sing Mateng Pangkre Hairi Cherak Asida YWC Uyum Poki Secretary S Surzitna Amuthoigi yum asi local MLA na sanana bangaiduna lairibani maitai aikhoigi di watching tha se yum sab phattabana tha se loiba ngaiduna lakpani ISTV na imung asigi phibam sadaba paw sandokpadagi miyam na mateng pa pibirakpa thagatpa phongdokhi केंद्र जी की MLA दा हाना वाफम घर थमग्रबनी केंद्र की MLA ना खोई की होजिक चलिबा वाचिंग थाजी मैतई की ओइना युम कै सेमबा साबा तौनदबनिना लाइबा पंखलाइबा थाजिदा सेमबा साबा तौनबगी दक्ता आयाबा पिदु लेरबनी अदा मसिदा लाइबक थिबमना खोई ngarang je ISTV दा पाव खरा फोंगपदगी खोई लेकाई मैम तानरगा ngasimak खोई लेकाई ना खोंग अमम तोरजु पुथोकनरगा MLA दगी मतें खर लरगा सेमबा साबा हौरजी हैना खोई ngasimak हौजरे Laingak natraga kanagumba agency amatagi mateng yaudana Manipur gi art ki puwarida ahanbo oina Robin Wahengbam amusung Dr. Vijita Ningombam na co-founder oiba RNV Art House na USA gi Florida da leba 621 Gallery Railroad Square Art Park Talahasida pangthokpa ahumlak suba exhibition da Voices from Land of Polo haiba title da Manipur gi folk artist kuntra gi visual art exhibition ama tha asigi amada pangthokre exhibition asi lamdam asigi akoib gi phibam da focus tawa community based amasung miyam gi mari leinaba critical issues singi art kuntra utkhi Art House asina ahan boina Manipur gi Book of Art Festival Hotel Imphal da September gi tang 8 da pangthokhi masigi matungda Mumbai gi Tata Institute of Social Science tani shuba exhibition pangthokhi ahumlak shuba oina USA gi Florida da exhibition asi pangthokpani exhibition asida Manipur gi utliba laising miyam gi pukning chingshin khibaga loinana Florida da State University na exhibition ama makhoi gi university da utpi naba invitation tawrakle makhoi gi museum gi damak ayekpa lai khara supami hairakle RNV Art House na ariba matamdagi hauziki matamda lairiba artist singi oiba lairik amasu puthoklagani hairi I think it's amazing that this work has come over here and just put it on exhibition for us to see in Tallahassee because most of us don't know very much about what's going on in the rest of the world. It's been very interesting to see that the issues going on in Manipur are very similar to the issues that are going on all over the world in different areas. So it's very educational. It's great. Act is policy bu mi lalona balambi oina season rakta na balengak na thabak lokhat pina ba Manipur Alliance for Child Rights ki convener Montu ahan them na phongdorakli Manipur Press Club ta pangthokpa paugi mifam amada mahak na makhata na tha sigi amada more amadi Imphal gi mafam kharadagi Nepal dagi nupi samaga humphudra taruk more fauraga Thailand lomda puna bo khonaramba thinghoba du Manipur Police Social Welfare Department amadi NGO kayana punna honabadagi ngamkhibani thabak adu mai pak na bahona khiba pumba MACR gi maikai dagi thagat pa phongdok loduna tungda mi lalonbagi thaudok makha tana thorak tana batangai fadaba thabak khudimak paikhat haurasi hairi coordination je hena mabangan leinaba koi sarkar na yam thuna coordinating committee ama tra body ama sembiraga sigi hariba cross border Follow ba koi trafficking ki issues koi minimize tauna ba
ꯍꯥꯟꯅ ꯂꯨꯛ ꯏꯁ ꯄꯣꯂꯤꯁꯤ ꯑꯣꯏꯔꯝꯕꯗꯒꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯗ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯀꯝꯄꯣꯅꯦꯟ ꯑꯃ ꯍꯥꯞꯄꯒ ꯃꯁꯤꯒꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯁꯦ ꯍꯦꯟꯅ ꯁ꯭ꯇꯔꯦꯡꯊꯟ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯅꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ हानगी कन्वेनर कैसाम प्रदीप कुमारना मोरे फाउरग मी ललोनबगी थबक सथै हाइबा हानदगी लैरकलब वाफम थाजदना लैरकपा अदु हंदक्ति मयेक सेंगना खंगले नोंमद मियोय चामगा हुंफुद्रा तरुक कनबा ngamba हाइबसि यामना सिंथानिंगाइनि मणिपुर लेंगांगना ड्राफ्ट टेस्ट पॉलिसी फॉर चिल्ड्रन ड्राफ्ट स्टेट पॉलिसी फॉर चिल्ड्रन लिसिंगनि तारा निपान कैबिनेट ना पास तौबा चेक पोस्ट सिंगदा ट्रैफिकिंग गी लमदा खंगलबा एनजीओ सिंग थंबीनबा थौरांग लखतपियु हाइखि मोइरांग थाना ममांग लेकाइदे लेबा थोकसोम रोहित की मपु बॉक्स साउबा मदि राधे की मतेंग ओइनबगी दमक सलाई होल्डिंग्स प्राइवेट लिमिटेड ना था खुदिंगी लुपा लिस्टिंग मंगा की पेंशन पीरगनी हाइना ngarang imung asida lampi bagi थोरमदा स्मार्ट सोसाइटी की सेक्रेटरी धनपति ने लाउथोखी रामलाल पाल लिसिंग अमगा चमापन मरिफुद्रा निथोय मैट्रिक एलुमनाई नसिंदुना तरुक लक सुबह चही की मिफम अमदी ओजा सिंह बुइकाई खुमनबा उटपगी थौरम अमांगसी कैसामथोंग द लेबा रामलाल पाल स्कूल द पांगथोखरे थौरम अदुगा मरी लेनना रामलाल पाल स्कूल हौदोरकपदगी ओजा ओइरखिबा लेखिद्रबा ओजा सिंह द इकाई खुमनबा उटुना लेसु कटखी अमदी हौजे हौजे हिंदुना लेरिबा थबक्तगी पोथारबा ओजा 15 दा एलुमनाई गी माइकाइदगी अचंबा खुदोल पोट सिंह पीदुना इकाई खुमनबा उटखी जनवरी की तांग मंगादा गाड़ी न थोमलंबदगी लेखिद्रबा लेसांग थेम नेत्रगी थौदोक्ता सेनबा मियोय अनि मियोय नुमित निनी की मनुंग द फादुना सेराक पीद्रबदी सेकमाय खजिंग पाट मियाम न खोंजंग चंगसिनबा वारिप लौबगा लोइनना वकन मिफम सथखरे ngasi थौदोक असिगा मरी लेनना अवांग सेकमाय नोंथोंगबंदा मियाम न वकन मिफम सथखी लेखिद्रबगी मसानुपी एल बिलासिनी ना पुलिस न चेनबा मियोय कंखतुना थंबा मरा लेबा मियोय लोसिंदुना थमलिबा यानिंगदे मरा लेबा मियोय पुथोक्तुना मतिक साबा सेराक पिबियु हाइखी ꯆꯟꯂꯣꯏ ꯇꯞꯊꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕꯁꯨ ꯄꯟꯕꯤꯗꯦ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯅꯤ ꯆꯩꯔꯒ ꯅꯆꯤꯟ ꯀꯜꯂꯦ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯆꯩꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯇ ꯍꯥꯞꯄꯅꯤ ꯀꯔꯤꯗ ꯍꯥꯞꯄꯅꯤ ꯑꯩꯈꯣꯏꯅ ꯁꯨꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯤꯉꯩꯁꯤꯗ ꯅꯣꯏ ꯄ꯭ꯔꯦꯁ ꯙꯔꯅꯥꯗꯣ ꯇꯧꯔꯛꯀꯅꯣ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯦꯝꯃꯒ ꯊꯝꯃꯦ ꯇꯥꯡ 15ꯗ ꯐꯥꯔꯕꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯩꯔꯦ ꯀꯦꯁꯇ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥ ꯂꯩꯖꯗꯕꯅꯤꯅ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯕ ꯑꯁꯤꯕꯁꯦ रिम्स की डायरेक्टर ओइरंबा हौजिकना मिजोरम इंस्टीट्यूट ऑफ मेडिकल एजुकेशन एंड रिसर्च की डायरेक्टर ओइरिबा डॉक्टर एल फिमातेदा इंडियन एकेडमी ऑफ फोरेंसिक मेडिसिन एंड टॉक्सिकोलॉजी ना लाइफ टाइम अचीवमेंट अवार्ड पिरकले मना असि राजस्थान की जोधपुर सिटी दा जनवरी की तांग 38 फेब्रुआरी की तांग 2 फावबा डॉक्टर एस.एन. मेडिकल कॉलेज ता पांगथोखिबा निफुरक सुबा एकेडमी असि की नेशनल कॉन्फ्रेंस ता खुशिनखिबनी मणिपुरी डायस्पोरा बेंगलुरु की अहानबा मणिपुर फेस्टिवल ngasi बेंगलुरु दा पांगथोखरे थोरम अदुदा कर्नाटका के स्मॉल स्केल इंडस्ट्रीज की मिनिस्टर इन चार्ज एस.आर. श्रीनिवास रिटायर्ड आईपीएस डॉक्टर एच.टी. सिंगलियाना आर्ट एंड कल्चर डिपार्टमेंट की कोऑर्डिनेटर नबबोल केनो रामालिंगना चिंगबा म्योय क्याना सरुक याखी मणिपुर कोऑपरेटिव की इहौदा अचौबा थौदांग लौरंबा राजकुमार इराबोट की 13 सुबा लेखिदबगी निंगसिंग थौरम निंगथौखोंगदा लेबा प्रोग्रेसिव ग्राम पंचायत लेवल मल्टीपर्पज कोऑपरेटिव सोसाइटी की ऑफिस कैंपस ता पांगथोखरे थौरम अदुदा रिटायर्ड चीफ सेक्रेटरी ओ नबकिशोर मणिपुर स्टेट कोऑपरेटिव यूनियन की प्रेसिडेंट एल तोम पिसक मणिपुर एपेक्स हैंडलूम वीवर्स की मैनेजिंग डायरेक्टर ओ तोनु आईसीएम की डायरेक्टर डॉक्टर एन रंजना सुसरुक याखी हिंगमिना खिसी हाइबा थौरम अमग हाइंगांग कांगजेबुंग कम्युनिटी हॉल दा पांगथोखरे थौरम अदुदा एमओबीसी की डायरेक्टर एनजी उत्तम एचएम एलडीसी की प्रेसिडेंट पी इबोयाइमा सोशल वेलफेयर की डिप्यूटी डायरेक्टर डब्ल्यू बीरहरी अमदी लोकल बॉडी की थौपुबा सिंह सरुक याखी निशान कंपनी की नौना पुथोकपा निशान किक्स कौबा अनौबा कार मखल अमा ngasi कांचीपुर दा लेबा आइलैंड निशान की शोरूम दा स्टैंडर्ड रॉबर्ट हायर सेकेंडरी स्कूल की प्रिंसिपल फैरोइजम लंधोनी ने लॉन्च तौखरे थोरम अदुदा निशान कंपनी की एनईओ जी सुनील अमदी आइलैंड निशान की मैनेजिंग डायरेक्टर पीएस रोमीकांत सुसरुक याखी
CC Higher Secondary School da lising magachamapan marifudra taruk marifudra nipan batch ta tamkiba mahiroi singna semba CC Yan Forum gi ahan bachahi gi thorom haingang Ching Forest Reserve ta pangthoktuna makhal makha kya gi uzara sing thakre. Arabti Uru Farmer Association Sinduna Lomi Singi Saktak se mioi Humfudra da Yanthokre Arabti Awang Lekai de Leiba S Maniton gi yumda pangthoki bathoram aduda Adaksha P Bimola Agriculture gi Joint Director L Irabot Extension Officer O Sarat Kumar amasung RK Biren Susur Yaki. PDCC के advisor N Rajendra Nalusing Dunangasi Agriculture amadi Horticulture Department na piba ising sainana ba sprinkler yauba water pump set kuntra pump kendra gi tongan ba mafam singi lomi sing da khusinakre pump phanglaba taret khul awang lekai digi Sairem Surendrajit koba mioi amana Lairik tamba lurega lenga ki thabak phangbagi thajaba lairekta badagi ingkhol koirakpa chahi tara helakle adubu lenga ki mateng amata phanglakhide ngasi water pump ama phangba asida nuai phawi phangdriba lomi singda su phangnana bahona biu haiki PDCC gi advisor N Rajendra na hauzik phawbada khundrak pump kendra gi thabak tawba lomi yangkhai nipan da water pump pi khre aseng ba thabak tawba lomi singda lofam da chatlaga pump mateng pangbagi thabak makha sa thaki gani lomi singna lamdam asibu chinjak ta mipal tang dana leina bahona bada makha ta na tengbang pi gani haiki Nongada awang lekai digi KS Chauba Maitaibu Yangang Pokpida Leba Tara Taret Suba AR na Lamloi Irabot Park Gate tagi tha asi tang amada fa khiba thawong Nongada Maira Paibi Nongada Makha lekai Maira Paibi amadi Eastern Lion Club Nongada gi Ngarang Nongada Santi Bazar da pangthokhiba miyangi mifam na kana yaning da bafungdokre kari maram gi damak Tara Taret Suba AR na mara leitaba mioi amabu pharaga kihan khangan bagi thabak tathaduna ot naikhiba yaning de Mara leitaba mioi bu Assam Rifles ta lana pau pishiliba mioi AR na miyam da sengtokadabani Sapam Syam Sundar Khumbong Mayum Nando amadi Chingangbam Salakati mioi asi mara leitaba mioi ngaktani makhoibu phaba punba tawbiganu karigumba wahang pahong tawninglabasu lekai mara paibi amadi Development Committee ga loinana chatminanaba warep lokre Hauzik makha tana Employment News lobirasi Thabaki pau pizari BSF के स्पोर्ट्स कोटा दा कांस्टेबल खरा लौगदौरी चाही तरा निपान दगी कुन हुमदोई फावगी मनुंग द लेबा क्लास 10 पास तौरबा तोंगान तोंगान बा मसाना सिंह हैबा मियोय सिना फेब्रुआरी गी तांग कुन तरेट फावगी मनुंग द दरखास्त थारकपा यागनी हाइरी सेंट्रल इंडस्ट्रियल सिक्योरिटी फोर्स की हेड कांस्टेबल खरा लौगदौरी क्लास 12 पास तौबा चाही तरा निपान दगी ना कुन मंगा फावगी मनुंग द लेबा मियोय सिंना फेब्रुआरी गी तांग कुन फावगी मनुंग द दरखास्त थारकपा यागनी हाइरी CISF के हेड कांस्टेबल खरा लौगदौरी मसागी चाही कुन मंगा फावगी मनुंग लेबा क्लास 12 पास तौरबा मियोय सिंगना फेब्रुआरी गी तांग कुन फावगी मनुंग दरखास्त थारकपा यागनी अकुप मरोल बाबूपरा दे लेबा जॉब सेंटर दगी खंगबा यागनी हाइकी फॉरेस्ट डिपार्टमेंट की तोंगान तोंगान बा फम खरा लौगदौरी फमसिंग अदुदी फॉरेस्ट गार्ड ड्राइवर LDC स्टोर कीपर असिस्टेंट सिनेमा ऑपरेटर ड्राफ्ट्समैन ट्रेसर Veterinary Field Assistant amadi Technical Assistant ni darkhas pishin bagi aroi matam February gi tang tara nipan ni hena akupa marol sanjen thongda leiba Principal Chief Conservator of Forest ki office tagi khangba yagani hairi MSPDCL gi amadi MSPCL gi tongan tongan ma pham kya lawgadori masagi chahi tara nipan dagina kuntra nipan phawbagi manung da leiba mioi singna lagleba February gi tang kun nipan phawbagi manung da darkhas tharakpa yagani hairi Parikya Center Imphal dani hairi Mahud Department की सुतोंगान तोंगान फम क्या लौगदौरी मसागी चाही कुंठा निपान फावगी मनुंग द लेबा मियोय सिंगना फेब्रुआरी गी तांग तरा फावगी मनुंग द दरखास्त थारकपा यागनी हाइरी परीक्षा सेंटर इम्फाल द ओइगनी हाइरी मथकता पीरिबा पाउसिंग असि के अकुपा मरोल बाबूपरा द लेबा जॉब सेंटर दगी खंगबिबा यागनी मखाताबा पाउदा नेशनल स्टूडेंट्स यूनियन ऑफ इंडिया मणिपुर स्टेट की मीटिंग मखादा कक्चिंग ब्रांच न सिंदुना बैक हर भारत वी आर द फ्यूचर ऑफ इंडिया कैंपेन ngasi Kakching District Haudokre Block Congress Committee ki office ta pangthokpa thoram aduda Union Asig State President P Bankim Chandra Block Congress Committee ki President KSS Ibohal MPCC ki member Naurem Kobit NSUI Kakching ki President P Sunil Susarok yagi campaign asig maru oiba pandamdi tongan tongan ba mahi tampham sang singi mahiroi singna mayok nariba khudongsa daba sing khangdok laga national agenda ama oina puthoktuna miyam khana nainagada ba thoramni hairi
Mangal Institute of Human Resource Thobal Nastinduna Pangthokiba Ahanba State Level Mathematics Competition for Class 1 to 12 Maitai Maya Competition for Class 12 ki Manamathum Yenthopagi Thorom Charangpat Maning Lekai Lai Haraupam Community Hall Pangthokre. Manipur Students Association Delhi Masat ki listing ani gatara mapan gi anoba educative thaupuga basing wasak laukre. Delhi University ki Arts Faculty Pangthokiba thorom aduda Jamia MA Political Science Tauriba MD Anas Khan bu President, Santos Medical College da MBBS Tauriba Jabet Mahendi bu Vice President, Saitabati College da BA Tamliba Saikhom Chingkhai Ngan bu General Secretary oina khankre. Nauna pham pairaba President amadi General Secretary na CAB gi mayokta akan bakhongjang changsingani haiki. MSAD की प्रेसिडेंट होना खनबीरगा MSAD की प्लेटफॉर्म दा सही मा वर्क तो वंगम मदु अपॉर्चुनिटी फंगसे हम तो नाइ सिलाइक फबने लो मसाना मतम क्वीन लगी संसद में इशू के आदा सब दादन लावा मतलब जो की पॉइंट लेबी इशू CAB अमदी केसन फागी थादुं नबुई मतांगदा लेबी इशू के आसिदा कोई अनौबा एग्जीक्यूटिव मेंबर अमोइना मसाना मखाता न थबक गजनी Hauzik sanabagi pau amuk laubirasi. Sanabagi pau pizari. Thasigi tang nipan nagi tara phaba Pondicherry da pangthokadaba ahanba National Beach Sambo Championship asida saruk yagadaba Manipur gi nupi manga yauna sanaroi tara mari ngasi Khumalampakta leiba ISBT gi da Kumbi Kendra gi MLA Sanasam Birana hauna bi matung ina lamthakre championship asida saruk yagadaba Manipur gi sanaroi singadu Manipur Sambo Association gi makhada saruk yagadabani Manipur team gi team manager S Roman amadi team coach I Dinesh Maitai na oigani. Nasaw mamang lekay daleba Nesdia ground na satharpa ahanba Nesdia district level open 5-man soccer football tournament ki mapu PEDWA kha posangbam na oikre masana keba final match aduda PEDWA kha posangbam na Nesdia Nasaw A bu goal ahum amada maichiba piki loshinbagi thoramda Moirang College ki vice principal and de Nachaw gi pradhan and Jadu amadi Bisnupur gi NYK gi district youth coordinator S Dhana Sandrana maroiba miyoi sing oina saruk yakhi makok mathang taraba sing sale oina trophy piduna pungning thogatki. Ahanba state level Pangaizam Mohan Singh Memorial Under 15 Boys 7A side football tournament Hangang Mayay Lekay Sports and Development Committee na sinduna Hangang Mayay Lekay da haukre tournament asige hagdopagi thoramda khurai kendra gi hanagi MLA Dr. NZ Bijoy EK Higher Secondary gi Secretary P. Sarachandra Hangang Block Congress Committee gi President NZ Brozen Sawong Bung Mahila Congress ki President I Dhaneshwari Susarugya team tarama pana sarugya riba tournament asigi ngasi sanakib ahan nesta Kaifa A Koirengai amasung Saipol Loitong goal ani sanaduna draw satkre. Akampat Veteran Football Association sinduna tarelak subal laikhidraba Koizam Yaima Memorial Veteran Football Tournament laktiba February gitang tara tretagi 11 Star Sporting Union Akampat Football Ground da hauragani hairi. Ithai da sathariba ahanba PSDO Under 14 7-man A side district level football tournament ki ngasi sanaki ba ahanba match ta KFC Kumbina IPS pu goal mapan ani da thoikre ani suba match ta Waido Borayang bina yada Kangsoibi Mapalbu goal ahum ani da thoikre. Makhataba sanabagi pau boyai ning thogzamjagi lobirasi. Humpumathoi Super Star Sursan Singh KCSI CBE Memorial Football Tournament ki ngasi sanakiba match singda UKB Sursan Puramadi FC Kangsup Mai Pakre Upa Kyangway amadi BMS Sitabung Kokti Sathariba Tournament asidagi laihore. All Manipur Football Association na sinduna mamang thagi tang kunipal lagi Manipur gi marsak nairaba team kuntrama thoina saru yaduna Khumalampang Artificial Turf Ground sa thariba sahi sigi humpuma thoi Subha Sar Sursan Singh ki CSI CBE Memorial Football Tournament ki ngasi sanakiba ahanba match na UKB Sursan Purna Upa Kyangwei bu penalty de goal ahum amada maithiba pikibani match asida team animang na apiba matamda goal amata sanaba ngamdabadagi kicks from penalty magna decide tawda UKB Sursan
Churachampurna Upa Kyangweibu Maitibu Piki. Match asida mai pakiba UKB Churachampurgi kicks from penalty mark to Sankiba goal singadu Thanmin Lun Lanmin Lun namadi Lal Sai Songloina Sanki. Match asida mai tikiba Upa Kyangweigi kicks from penalty mark to Sankiba Amatangarba goal aduna Y Zuge Sorna Sanki. Tournament asigi anishuba match ki sanakibada FC Kangchupna BMSC Tabungkok goal ani amada Maitibu Pikre. FC Kangchup ki mai pakipi goal ani adu Lanjin Thang amadi Pongdin Mang Sensitna match ki Yankai Taruk Suba amadi Madputare Suba Minita Sanki. Match asida mai tikiba BMSC Tabungkok ki amatangarba goal aduna N Rosanna match ki api matamgi ahap minute ahumda Sankibani. Marup FC Hairokna BFC team is Hayang Bomaitiba Piduna Sahi Sigi Marishuba Niles Wahang Mr. 11 Open Futsal Football Tournament ki champion Oikre. Niles Wahang Mr. 11 Open Futsal Football Tournament Organizing Committee Amadi Usababan Club Sagolbal Sayang na Sinduna Mamang Tagitang Taramapaligi Team Kunna Grumari Tongna Kairotuna Sayang Ground Satarakiba Tournament Ngasi Lotion Kre. Satarakiba Tournament Asigi Ngasi Sanakiba Oriba Mersa Marup FC Hairokna BFC team is Sayang Bogol Taru Ohum da Maitibu Piduna champion Oikibani. Marup FC Hairoki Mai Pakipi goal singadu El Rosanna Merski Taruk Suba Kuntra Manga Suba Madi Kuntra Taruk Suba minute goal Ohum KS Arunna Merski Tare Suba Taramari Suba Madi Kuntare Suba minute goal Ohum Sanduna Mersasi Mai Pakibani. Mersasida Mai Tikiba BFC team is Sayangi goal Ohum Maduna Tomar Jinna Merski Ohum Suba Madi Taramanga Suba minute goal Ani Sanki. Atopa goal Aduna Gaurona Merski Kuntra Matui Suba minita Sankibani. Satarkiba tournament asigi winner oikiba Marup FC Hairokta trophy galonana lupa lak ama runners up takiba BFC team is Hayangda trophy galonana lupa lising humpu best discipline team takiba Sangangai Light FC da lupa lising tara. Tournament asigi best player ki mana takiba BFC team is Hayangi Sanroi Gauro da lupa lising nipal highest scorer ki mana takiba RFC Khamnam leraki nawbada lupa lising nipal amadi best goalkeeper ki mana takiba Marup FC Hairoki dinada lupa lising nipal Thorama Pusing na Kusin na Ki. Ex Polo Club Wangkaina Singkai Hundo Polo Club Team A Kongpal Bo Maitibu Piduna Sahi Sigi Kuntra Mga Superman State Polo Tournament ki champion Waikre. All Manipur Polo Association na Sinduna Mamang Thagitang Ahumdagi Polo Team Kuntarung na Saru Yaduna Impal ki Mapal Kangibung na Satarakiba Kuntra Mga Superman State Polo Tournament nga Silwation Kre. Ngasi sana ki ba oriba match ta ex polo club Wangkaina Singkai Hundo Polo Club Team A Kongpan Bupanjal Tare Tarukta Maitiba Piduna champion oikibani. Winner oikiba ex polo club Wangkai da lupa lising nipu runners up takiba Singkai Hundo Polo Club Team A Kongpan da lupa lising kuntra Tharuma Pusing na Kusinaki. Marup FC Hairokna PYPC Pungdong Bambu Maitiba Piduna Sahi Sigi Ahum Suba Pupu Cup is 11 under 17 9-man set football tournament ki champion Oikre. Paradise Union Pungdong Bam na Sinduna Mamang Thagitang Mapaldagi Team Taratarungna Grumari Tongna Kairutuna Pungdong Bam Playground na Satarakiba tournament asigi ngasi sanakiba oriba match ta Marup FC Hairokna PYPC Pungdong Bambu goal ani amada Maitiba Piduna champion Oikibani. Marup FC Hairoki Mai Pakibi goal ani edu Bikram Amadi I settle na Merski Mapal Subamadi yang kaini thoi suba minita Sanki. Mersi sida maiti ki ba PYPC Pungdong Bamgi amatangar ba gol aduna maingong na Merski kuntra Mapal suba minita Sanki bani. Satarki ba tournament asigi champion oiki ba Marup FC Hairokta trophy giluna na lupa lising kuntra runner sapta ki ba PYPC Pungdong Bamda trophy giluna na lupa lising kunmanga ahum so position gi mana takiba SDRC nongdam da lupa lising tara mari suba position takiba KFC Khuraida lupa lising mga best discipline team takiba Sanamai FC Pungtongbam da lupa lising ahum best player gi mana takiba PYPC Pungtongbam gi maingaw da lupa lising ani amadi best goalkeeper gi mana takiba Marup FC Hairoki S Kennedy da lupa lising ani Thorama Pusing na Kusinaki. Langthapal Sporting Club Langthapal Mantri Khoma Khalekai na Sinduna Langthapal Public Ground na Sathariba Anishuba Haibok T20 Cricket Tournament ki ngasi sanakiba ahanba match ta Alamin Lilong na Riz Nagamapalbu wicket tarukta maitiba biki. Match asida Alamin Lilong gi samirina wicket mari lauduna man of the match ta khre. Tournament asigi anishuba match ki sanakibada Cyclone Thangmaibanna Kraw Khamnam Bazarbu wicket Nepal da maitiba biki. Match asida Cyclone Thangmaiban gi sanaroi Akshay Kumar na wicket ahum lauduna man of the match ta khre.
hayeng ground asida ahanba match oina TCM DC Thongju amadi Force K3 Gauga sanagani anisuba match ta PTRC Pasoi amadi PCC Mayai Koibiga sanagani Imphal West District Football Association na sinduna mamang thagi tang kulhumdoi team tara nithoina group ani thokna khaiduktuna Pamyan ground Pasoi da sathariba anisuba SS Mani Sharma Memorial 3rd Division Football League ki ngasi sanakiba ahanba match ta IFA Lamphel na KYC Khurukhulbu goal ani sinoda maiti bikre League asigi anisuba match ki sanakibada CYLC Pisum Singa mathakna FC Imphal Mayai Koibibu goal ani amada maiti bikhi Nongbam Football Club na sinduna Nongbam Playground da mamang thagi tang kunma paldegi team taranipa na grumari thokna khaidukuna sathariba ahanba Lairimbi Cup ki ngasi sanakiba ahanba match ta MPYC Moirang Purel na AWBRYC Androbu gol manga sinoda anisuba match ki sanakibada YDC Khoirom na Pitra FC bu gol mari amada maiti pikhi ahum suba match ki sanakibada NKJC Kaithel Mambi amadi FFCC angtha goal amata sanadana draw satkre National Master Athletic Association na sinduna tha sigitang amadagi mari phawba Rajasthan gi Joypur da sathariba nifu suba National Master Athletic Championship ta the Manipur Master Athletic Association gi sanaroi singna gold kunmanga silver tara bronze tara mathoi punna medal nifu taruk laukhre Thagachari Boyai Ningthozam Housing ngasi nongmagi oiba aying asagi pau amuk lobirasi Environment Directorate ki phangkiba ngasi goi kiba inga sa mati nuju ki pauda khwaidi ki sa kiba Celsius degree kun mapal dasmik mapal khwaidi ki ingba Celsius degree ohum dasmik sino taruk Nuksita yaw wising manil ki jang maximum da sa da maripu tarom da dasmik sino ama minimum da sa da tarani toy dasmik mapal ani waike ngasi nong suhide ISTV News ki ngasi ki Editor's Choice to saknai raba environmentalist RK Ranjan na Loktak project paikhat pana lamdam asigi miyam da khudong saba pigini haina matam adugi leramba lengak na thamki bu wafam ngasi di Taiwan aduna environment chaw na akai ba pire haibagi wafam thamle Loktak project sin tawradi Manipur da koi hiram ahum da achauba borama phanglabare hai ahanba bor karino Loktak chidagi ising se leimatak ta putna thadokraga puthoki matamda Loktak Phongbal dagi aikone yamdrabada 80,000 hectares of land will be reclaimed haibane low pari lising barfu madu din laga ke doctor ba maro masin laitaba praja sing da pirka na low hongane haibane another 40,000 hectares of land Machine leaf irrigation torkanda Loktak ki double cropping triple cropping torkanda koi marang kaida puthok kane haibane mai si sunga matung da kaidone hai mai se akoina imung yumthong kudin thanba matamda unit ama mai si matamda below 10 paise da pigane haidana matamadu ki government ki literature da adu afaba mayam do madu khalakanda matamadu ki praja sing koi ki environment ki awareness lehu ka bai koi mayam sina yam harao na ya ki bo after commission koi kari pange 80,000 hectares of land reclaimed to Wimota, Hana low Guzaran Leramaba, Party Akulbada Leba, peripheral area the Leba, seasonally dry over area do, Madus permanently submerged over it. Was it Pope Shanghai with the KP, Saint Kezi the KP, Aduma Putolga, Saint Kezi Mayamdo, Sahi Tarakuna City, Monkey Badu, Parakanda, Nasi Maisi Sumakanda, Manipur the Pireva, 12% free ado, Madura Ipagi, Monkey was Ukapangambra. Loisilak pada maroi papau amuka na pizari
Citizenship Amendment Bill yaning da phongdok tuna saknai raba lamdamasigi filmmaker Aribam Shyam Sharma na mahaki Padma Shri Award handoklagani hairi. CAB gi mayokta Nesho na ngasidagi Delhi da akanba campaign hokre. Amadi Ministry of External Affairs na Imphal dagi Mandalay fawgi manung da thong humpumapan sanabagi contract work kakibada Myanmar government waraure hairi. ISTV na pizza ngasi nongmagi pau matang asla luisare mideng tabiri basingbu amuka na khurumzari.